Kumcha lising ani kulhumdoi me ahumtagi thokliba irangna maram oiraga Imphal East manung chena leiba Leitanpokpi gi khunja sing Lanjennaru-badagi amuk hanna mayum da hanjillaklabashu Leingak na pigani haina laothokhiba khudongchaba sing phangdabadagi awaba kaya maiyoknare haina Apex Committee Body of 5 Victim Villages ki co-convener Wangkhem Rabina SKTV News ta phongdorakli ngasi SKTV News na Leitanpokpi da chatuna khunja singa hakthengna na unarubada wafam asi Wangkhem Rabina phongdorakibani mahakna makha taraduna yum kai mai chakraba imung singidamak kachagi yum sanaba lupa lakh manga semi pakagi oina lupa lakh taret amasung pakagi oina lupa lakh tara pigani hairabasu senfam aduna yum sabada matik chadabana Leingak ta khudongchaba se kokhanaba haizakhrabasu paukhum phangdana leiri imung kharana ahanba installment ke senfam na yum saba haurabasu mathang installment ke senfam piraktabana sariba yum sing loishinba ngamdre amaromda Leingak na piba senfam phangdriba imung sing haujiksu temporary shelter da leiri amadi Miyoi kharana masagi maranai sel puthokduna yum sanaba hotnari maramaduna Leingak na athubada meeting changbiu hairakli Ngak ya de haibdagi koi relic camp da leitabida relic camp da na koi asona khara thamaga ariba tang taritagi changjalaga ngasibok afam sida maleba amadi Leitanpokpi bu ngak sendana ngasibok leijari aduga haiba silebak tolajidi aigi pocket pesa puthoga khara hana tawda leijaba degi imanaba jingna karigina mur mapang lataga thonbani aduga saka ki side tagi phangbai je sakan di piri di am haikre dubu ngasibok koi Leitanpokpi da leiba Leitanpokpi temporary shelter home da di kaigumba amada phangdri adu haiba sakana lepa yum sabagi amount koi khunjida di khara lawrai Leitanpokpi di khara di phangnare lawnare tawdubu hariba sakan lepiba achada manga daga simi pakada taret pakadana tara haiba poche matam ga chuna daba oiba laktere na yum amadi kamai sagani lang manga na tisina khoi gi nongmadal pa cham sabje moina adugi pesa je phajalaga malli gi oina sem chap value di chap manaba pesa de cham 85 saka bi 85 se tam ohmok thokbi ba kan di policing hom yogada pa chami yang khe wala chami ga jap chalaga thamagi angang boring lebi gi ne na amaina kapire Kangpokpi district ke ching gi saruka nakna leiba khulasigi miyam hojik senthok lambi leitabana khamthengna awaba mayoknare haina irang thoktringai sing yonbagi karbar tawduna imung pujaramba pangabam jaifabana phongdorakli SKTV News ta paudam lakhibada irang thoktringai mamangda sing yonbagi karbardagi fanglakpa sel kharana wana honaduna imung purakhibani adubu irang asina maram oiraga hojikti karbar asi makha chathabasu yadaba amadi atei senthok lambi leitabana khamthengna awaba haibadu oire maramaduna Lanjennaru-badagi senthok lambi leijadraba singgi akhanaba scheme ama haudokpiduna thabak suba phanghanbiu hairakli अखोई वारिबा दगे जुजे अखोई तौरिबसे लेकाई देब कर्ममा अखोई चत्तबसु यादे दगे मथक्ता अखोई सेंथोक लंबी लेते मियामजु तिननिंगे तिनबगी कनोजिसु अखोई जे सेन थुंगी फिवमजि याम वाना लेरे तानभमजु लेते चत्फमजु लेते दगे अखोई लेंगाक अखोइना हाजनिंगे जे अखोई चाख्रिबा कनोजिंजे property mayam chai bachi kitang akhoi ba hanjan biraga di pibiraga di koi ji kitang akhoi gi hingna bai lambi si ta kitang sima ta honinge te akhoi gi hingna na bai lambi si de karim leitra pai leitra adum har chara khara leiri ji akhoi asiden ho pai leitra